ngasi phongkiba toan manipuri siphong singdigi amasum thokiba thawdo wathok singdigi maru oiba I pausin khongatcharaga manipur top channel gi maikaidigi mayamda share tawzigi anmada laibak sigoiba covid-19 update mayamda thamjagi hawkiba pung kun gi marida laiba asida punamiyai lakh mariga lising amaga humdraga nipan covid-19 positive wehanki mayam thangna nadom india da lakh mari gi mathakta tatatan adum cross tawrakan covid-19 na positive wehali aduga hawkiba pung kun gi mari asidasu yamlaba miyoi haibidi lising mari ga samaga marfu ga taresu covid-19 positive oikiduna laikidre hainasu health ministry digi thadorakpa warol amana makha na phungdorakli amasu makha sa thajarak poina topa maruiba pawkhra manipur gi masu manipur gi wangmla thopa thawdo wathok mayamna masa khaina pijage mayam lephok taminasi mayamna khangjin made hena kanagadaba content amani khanduna mayamna share tawjabani akan ma section thorang lawkhatlabadi ahum suba covid web lakhandaba ngamgani center india ra covid ke ani suba web laktuna akiba phangna positive case hengalakpa madi miyoi kya sikhibegi khudong sadaba mayoknaringaida scientist singna covid ke ahum suba web laklagani madu thengnanaba sem sagadabani haina phongdokhibu wafam gi matangna prime minister gi principal scientific advisor ke bijoy ragaban hai akan ma section thorang lokhot horabadi laiba asida covid ke ahum subo web lakhandaba ngamgani tongan be state singna sathariba lockdown ge akan ma guidelines sing asi ningthina ngana sathanba mathau tai su haidi union health ministry ngasi phongdorakibada maharashtra uttar pradesh delhi rajasthan chhattisgarh gujarat madhya pradesh na singba state singda oirakliba covid-19 ge phibam kopna yengshali haina su pausna pali manipur gi maruiba pawkhra namu parliamentary secretary taragani thogi case esina july ahan ba sayol da khanaragani manipur lengana parliament secretary taragani thoi hapkibadu manipur high court na unconstitutional oina phongdokkiba matung disqualify tawina ba haijabada taroktabadigi congress mla dd thaisina makhatana supreme court ta appeal tawkibadu ngasi supreme court na khanana ba matam lepki adumena ma Larnet Council na yaithokpina ba haijarakpadagi court na makha na case adu satliba sahi asigi July ahan ba sayol khanaragani haina laukthokre haina supaus na makha na phongdorakli atopa pawmana mo laifamlen na mi asiba phumba leite sai asigi hawkiba April da Manipur da phongma print amasum electronic media da all andro maira paibi association gi secretary na phongdokiba wafam adu aranba amasum yumpham yaudabani haibadi Manipur praja miyam da utchaiba wafam ni haina Women Society Sadang Senba Maring Village na phongdorakli serol asina hai Sadang Senba Maring na maitai furupu singnakiba amasum usitabagi thawang tawkiba leite all andro maira paibi association gi secretary na andro ga Sadang Senba Maringa lamgi sayetnaba thawdokta maitai furupu konsilakpasi laibak thibani masida maitai isil inaw singna thajabiganu haidi Safu upi mafamda laifamlen leite aduga mi asiba phumkhibasu isagi lamda phumjabani sandang senba umanglai gi mingda lam singdum amadi singmai khopsin biganu amasum khopsin basu yaroi habisi kayarak hana press ki khuthangna khan ki balai khrabani all andro maira paibi gi secretary na masagi yumda sikhiba mibu loktang sangda sibene haijin masi minung si yaudaba masum mama oibi amana hai daba wo hai ni haidi awaba taraba amadi sikhiba mi amagi yum phawba tangoi tana mai thadokbibasi minung silaitaba androgi hingsa gi thawuni mama oibi amana asigumba wahai sejinarakpasi manipur gi nupi khunai bu laikha tahanabigi wahi watani haina lawi amasum kandem tawi so haidi hawkiba mars kunga mapanda sanang senba maringna nongmai kapkiba leite androgi miyamna wari sanaba lakpani hairaga khutta nongmai thangjau amasum atai khulai kya pairaga yum taret Lauksang amadi khungi umang wamang uyokaya tangoi tana mai thaduna hingsa gi thabak sathakibadu Manipur praja miyam amadi sakarna ukhrabani androna nungmai kap tuna maringda landakhibadu Manipur gi itihas da mutpanaidna lehoragani masi tawraba phawbada all andro maira paibi secretary na sanang senma maringda asu apan nangadaba thabak amata tawkiba leite haiba ngambasidi miyoibigi wakhal senma ngamdaba amani haibada haimanba thokloi hainasu makhatana phongdorakli Loshilakpoina to patien ma pawkhra namu NIA na phanaba tanariba RPF PLA gi cadre ama fare National Investigation Agency NIA na unlawful and prevention activities ki makhar lokhatpa case amada hakthengna CNI haiduna phanaba koitan tanariba aina thingkhraba laholup RPF PLA gi
haksinba kadar ama ngasi kaksin commando gi OC Inspector MD Abbas Khan lusingu commando gi kangbu amana kaksin sugunu lambi paringi kaksin khunau get mapad fagat khre amasan police ki pawsina hairibidi pharaba kadar adugi mamingna mayang lambam Siromani sei kuntra gani to erais case per apokpa Romesh Kawi kaksin khunau angom lekai degini pawsina makha taribidi ngasi ayu kaksin khunau area da aina yada bada hurup RPF PLA gi kedar khara satok sasin tawgadore haiba akakna pa paw ama phangbadegi kaksin district police ki SP Victoria yengkhom gi miyeng makha da kaksin commando gi OC Abbas Khan lusingba police ki kangbu ama mafam madura thomjinduna lambi da asat awoksing sek tawbada kadar adu fakhibani police na ahan bigi oina wang pong sathabada ma haukiba sei inglising ani ge manga da hurup asigi self style corporate sauthoi kobo miyu amagi khuthang na lup asida yawkhibani aduga haukiba sei inglising ani ge tarukta Myanmar gi tayang da numit nifu ge manga ni gi basic military training phangle ma ki army number na 2762 ni aduga rank na self style second lieutenant ni haiba khang ngamle pharaba kadar aduna thaurakpa number thadaba mapalam gi gari masa kenbo amasum phagat pagalonena makha taba ain goeba thabaksing lokhotnaba pharaba kadar adu gari aduga konana waikhong police station sinakhre haina supawusina makha tana phungdorakli loisilak poina to papaw manamo Maharashtra da mi pundana ba khangaluba police mayam sangduna phurakre Maharashtra gi Sangamner town COVID-19 gi protocol thugaiduna miyoi khara punbada madu pundanaba khangaluba police personnel khara miyam sangduna phurakre thaudo asi Maharashtra gi Amendagar district ki manungsanba Mugalpura area da thokibani thaudo asi ga mari lainana police na case ma lakhotuna thaudo sida sienaba miyoi taraga manga gi mathakta book tawkhre police personnel sing aduna makhoida khut tharakiba miyoi sing adu lambi da punduna laibadagi covid ki satna kangron ngakna pundana bamadi lapthokna lainaba khanganki aduba police personnel masing yamdabadagi khudong cha blawraga punduna lairamba miyoi sing aduna police personnel sing aduda khut tharaki Ahmednagar gi ASP Manoj Patil na phongdora pada thaudo asigi asiga mari lainana miyoi taragi mathakta case register tawre madugi manung siana bakhara ama phagat pangamle CRPC gi section 144 gi makada mi manga amadi masidagi hena punmagi athingba state asida thamli Maharashtra asi COVID-19 virus sandorakpa thingnaba akan mathabak lokhalibani state asida anaubo covid case lising humphugani thoiga samaga mogdraga mari sagol senumita hengalakpaga loinana state asigi positive oiba apun masing lakh nifuguma panga lising nifugani thoiga satret ka kuntra ga taru yokre nauna miyoi sanipan ga yankhai ga humdoi siduna state asigi COVID na siba masing lising humdraga humdoiga sangwaga taraga manga yokre phibam asida mathau tawriba police ta khut tharakpa lumna lawi so hairi nakalamaromda Maharashtra ga thangnaba Madhya Pradesh ta su COVID ki sana kangnon thugaiduna luhombu gi thoram pangthokpadagi miyoi kayada COVID sandorakpa ga mari lainana miyoi ahum phagat khre police na niwari da thokhiba thaudo asiga mari lainana COVID-19 gi patient ani yauna miyoi ahum gi mathakta case lokhat khre masum makoina COVID ki quarantine thugaiduna luhongbugi thoram yaurubadagi miyoi kyada laina asi sandorakhibani amasum mara lai haina police na fogalaba Arun Mishra amadi Swarup Singha anina masama COVID positive oiduna quarantine na leibudu thadolaga luhongbugi thoram aduda saru yakhi ahum suba Ranjan Naik kauba amadi police na fana bathiri miyoi ahum asigi mathakta disaster management act ki makhara case lokhale Mishra amasum Swanrup maniasi mamang tha April kunga tereta COVID-19 positive oibadagi home isolation da lainaba khanganbaga loinana government doctor singna makhoina sanaba hidak sing piduna laibani adubo mayum thadoktuna miyu ani asina kilometer nifu rom lapna laiba mapam amada satuna April kunga mapanda luhongbagi thoram yawki amadi luhongbu yawbu miyu kyada asa athak yenthokpada su saru yakhi masina maram oiraga luhongbagi thoram adu yawbu miyu nifu gi mathakta positive oirakhi police na positive oiba miyoi ani amadi luhongbugi thoramadu bu sinkiba miyoi night covid ki satna kanglon thugaiduna miyoi kya laina laisat asi sandorakpagi maral sairak pina ba thorang tawri hainasu pawusina makhatana phongdoragli yamna mak laibak thiba pawamni mem siguma thawdo asidi yam tang ma thokpa thawdo amusu oire laiba sida aduga me haujiku nati pawsi matang asa lusinjarage aduga anaubu i pawlaragadi me amna sunjoi sudana update pizarake pathoksa ki bisu ki